Loyalam E-PAO tabiriba khudimakpu Huitram Susmitana numidangi paw pizari ahanbida maruoiba headline. CM Channel Luchingba Team Amana Ifalgi Pona Kaitel Amadi Bidigan Resit Airport Nona Single Tagaliba Sing Hatina Thingkhre. MLA K Ranjina Lomi Singidamak JCB Machine Amadi Matau Tava Sing Piratuna Labukta Ising Fanganaba Kenel Stemlak Paginamak Taga Pafundorakli. Kwakta Nomada Chang Draba Yadraba Polam Sing Pusinbida Ating Batamibasi Yahanbiu Hana Kwakta Miam Fondorakli. Pausandona Pijari. CM na Churchanpur Tengnoupalda Nanaba Thongam Chief Minister na Jerry Bam Senapati Khongchat Mai Pakna Pangthokhraba matung Churchanpur amasung Tengnoupal district ta Chananaba Sem Sakre haina thazaba yaba pawgeli khun amana fondorakli. Indigenous Travel Leaders Forum ITLF na Maitai Singh Buffer John Lansiduna Churchanpur district ta changnapa yaroi haina ngarang akanba wafam phongdor kiba matung Chief Minister Yumnam Khemchana Churchanpur amasung Tengnoupal district ta chatuna Santi Hanjan Hanapa amasung thazaba mangluraba phurup singi marakta amuk hana thazaba puruknabagi Leimagi Lambida Chanaba Sem Sare Hari. Maitai amasung Kuki Purup ki marakta Thokiba Chahi Humlom Suraklaba Irang Asina Purup Anigi Marakta Thazanadaba Lebedagi Changtok Changsin Tawada Chingnaba Amadi Akiba Pokhale Adugumba Thazanadaba Amadi Akiba Sing Adu Kohananaba Chief Minister na Thausil Kaya Paikali Mamangda Chiribam Amasung Kangpopi Phauraga Senapati Headquarter Power Chatkiba Laikhre Imfa Mure Lambida Chatuna Tengnoupal District Headquarters Chanabagi Sem Saba Hokre Athuba Matamda Chief Minister na Tengnoupal District Headquarter Chatuna Chauka Thorangi project sing Sangaba Amasung project kaya urep uyung tamgani hari Adumoinamak Chief Minister na Karamba Matamda district aduda chakadage haba adudi chap chana khangmangamdri Tengnoupal district Khongchatki matungda Manipurda tholiba irang asigi haurakpham oiriba Churchanpur district da chananaba thorang tauri hainasu pawgi likhul asina phangdorakli Malem Thongam na CM Banglo changna bahotnabada Thingkhre Ing Kumjali Singini Kulumjogi me Ahumdagi Toklokiba Kanglupki Irang Asina Maram Oiraga Lamdam Asida Tangdulaita Daba Pibam Amadaleriba Asi Amuk Hana Hanagum Tangdulaitaba Hanjinaba Social Activist Malem Thongamna Cycling for Peace ki campaign state Asigi Mafam Kayada Koina Chalu Matung Mahaki Kongcharasi Makatana Churchanpur da Chana Bahonabada Lengaki Makedagi Ating Pirpadagi Ngasi Hawa Changwaya Handana Tamlakpa Asina Maram Oiraga Malem Thongamna Changsilak Liba Santigi Kongcharasi Makatana Chachara Roy Maram Aduna Mahaki cycle the Teliba India ki flag Amadi Peace ki flag asi Manipur ki Chief Minister na Lokthok Piro Haina Ngasi Manipur ki Chief Minister na Lairiba CM Banglo Tamna Lakpada Manipur Police na ating bapiduna Changhan Khidrai Hiramasi Kamari Lenana Malem Thongam na Phongdorakpada Lamdam Asida Tangdulaitaba Puraknaba Lengang na Honariba Asida Mahaki Maikedegisu Santi Hanjilaknaba Haiduna Mahaki campaign asi Changsin Khibani Adobo Manipur Lengak Amati Central Force ki Maikedegi Khongchat Asida apan ayat apan kaya piduna leiri haiki CM na Imphal International Airport ki anoba terminal upgrade tawbagi thabak thoram sing hakthengna yengsingkhre Imphal International Airport ta hauji yamna kana sengwa sagatpagi thabak chathariba anoba terminal upgrade tawbagi thabak asi ngasi Chief Minister Yumnam Khemchana hakthengna chatuni yengsingkhre Chief Minister gi khongchat aduda Manipur Sarkar gi Chief Secretary Additional Chief Secretary Commissioner Home Airport Director amadi Director Transport yauna hauji pakhaliba thabak thoram sing hakthengna yengsingkhi Khongchat aduga mari lenina Chief Minister na social media da thador ki bachirolamada haribana anoba terminal asigi hojik chathariba sengwa sagapagi thabak chathariba asi yamna khumang chausilamba asi ubada apenba poi masina matam chana thabak loshinduna miyamda sinaduna passenger singda chauna khudong chahalagani mafam kharada leriba award sing adu mengkhanaba mari lenaba officer singda su khongchat aduga mari lenana instruction piramki Yangsing Khongchat aduda airport cargo terminal da leba facility sing su yangsingki Imphal International Airport asi mapung fana amasung ayada panyaudana mathau tohanba hebasi lengaki thodangni miyamgi khudong chanabagi damakta airport asigi matangda chunaba infrastructure sing khudong chaba phanghanaba lengana kan honari haina phangdokhi Data internet service athubada hangdok halagani haina wai khemchana phangdokhrei
Bisnupur district ki Thongam awang lekai da chahi yamna nauriba machin maupa pompokhai handuna hatkhiba aduga mihar adubu yaningdaba phongdoktuna khongjang changsinbada micham ahum CRPF na nomaina kaptuna hatkhiba thodoki mayukta miyamna akanba khongjang changsilingai gi cherekta pauna kaithya gi lambi semjiliba sing amasung Betiken Resit International Airport ki nauna sagaliba terminal building CM Yumnam Khemchani Thingkhre pauna kaithya gi lambi amasung train sembadu yengsinba khongchat aduda mari lereba singda Chief Minister na karam matamda lambi asi sembal loigadagi haina yamna kan hangki official sing aduna atuba matamda loshilagani di hairaga thama sing adudi pankide adubu Chief Minister na di miyam gi lambi chathok chasin gi khudong chadaba sing matam kuina lehen pe yaroi haina phongdo pagal binena athubada thaba loshinaba khanganki khongchat aduda pawmishingna wahang amagi pakhom piraduna Chief Minister na yamna tentakna haiki Irang namaram oiraga hauzik thingjinduna thamliba data internet service athubada hangdolagani hairamki Vitumen puduna lakpa gari ama lokhada onthabadagi driver ama di handaman soktuna laikana khrei National Highway to Dimapur lambida Senapati district ki Lairok chingda leiba Army camp mayada Vitumen puduna lakpa 22-wheeler trailer truck ama lokhada onthaduna truck adugi driver amasung helper asok apa nangkhibaga loinana mafam aduda pipeline thingbagi thabak singna chauna amangata Thongkhre hari thodok asida hariba mafam asida lambi khubana maram oiraga bitumen drum chaniga tara taruk puduna lakpa 22-wheeler trailer truck model 4923 registration number BP05 AP7766 asi lokhada onthaduna truck asigi driver amasung helper damthina asokapa nangkibaga loinana lokhada pipeline tingbagi thabak singda chauna amangata Thongkhre hari thodok topamdagi phangba pawgi matung ina thodok adu hariba national highway gi mafam asida Indradanus gas grid limited IZZL na pipeline tingbagi thabak sing pakhatpana marama oiga lambi asigi tangkhai ama piksinduna leiriba mafam amani hariba truck asina mafam asi yorakpada lambi pikpana maram oiraga lokhada onthakibani hari aduga truck asida purakhiba bitumen drum sing asi Senapati district ki mafam amada thagadabani hari khunja singna phongdorapagi matung ina hauzik lambi paring asida paikhaliba safety arrangement ningthina thamdaba maramna mafam asida toina accident thopagi thodok sing laikhrei Thodok asika mari lenana SDPO Senapati ki team ama laktuna yengsin khibaga lenana General Diary Entry Register tauki amasung asokpa driver amasung helper district hospital da pukhatuna laikana khre hari Kwakta da nomada changdraba yadraba polam sing pusinbada athingba thamlibasi yahanbiyu haina kwata miyam phongdorakli Tha asigi taret ki ahingda Tronglawida kuki terrorist sing na bom kapsinduna pikliba angang ani hatok pikhiba amadi apopimmabu yamna thina sokpadagi laikanaduna lairiba thodok adugi matangda khoishaunaraba miyamna khongjang changsinbada CRPF na nongmai kapthorakpada micham ahum laikhidabagi thodok kwaktagi miyamna su hakchina lawi haininga leitana nungaite thodok asina maram oiraga Tronglawigi mera paibi amadi miyamna kwakta maikairomda nongmagi changdraba yadraba polam sing pusinba thingduna lakliba asi komthokpiyu haina all maitei pangal youth Association, All Kwakta Coordinating Committee, All Kwakta Youth Voluntary Organization, Anjuman Islai Mausra, Zamiyat Ulama Bisnupur, Kwakta Gi CSO Singh Amadi, All Kwakta KMC, KZP, Dukandar Association na Kwakta Bazar ngasi, Pangthok Paugi Mifam Amada, Kwakta Dagi, Ziauddin Aribam na Phondokibani. Mahakna makata na pamishing dahay. Manipur da hauzik tholiba irang asida kwaktagi maitei pangasing nasu tampaki miyam na hauriba ihauda saruk yazari. Masida natana atai ihausing da su saruk yaduna lakli. Tha asigi taret ki laibak thiba thodoga du thokibadagi kwakta maikei da chana thanaba atai nomagi changdaba yadaba polam kaya pusinba lepa asina kwaktagi miyoi lising nifumanga yangkai amadi atai kwaktagi akuibada khundaminari basinga punna miyoi lising humdrarom mathau taba nomada changdraba yadaba polam sing phangdabagi awaba mayoknaduna lakli maram asina miyamgi awaba asi ubiraga polam sing pushinba thingbiganu haiki mahakna makhatana phonokibada mathau tarabadi kwaktagi CSO sing amadi dharmagi luchingba singa Tronglawbigi mera paibi amadi CSO singa phaminaduna solution puthokminasi loinana district asigi DC amadi local MLA gasu initiative lobiduna Imphal dagi Tronglawbi phawa lakpa yaraga Tronglawbi dagi kwakta yawba yadaba asi yahanbi haiki Tronglawbi thodok judicial inquiry tawgadabani haina kemega chandana phongdokhrei Tronglawbi thodok judicial inquiry tawgadabani
asuk yamna thamoi shoklaba thodok asi yauna chahi ahumrom faraklaba irang asigi matangda luchingba ama oina India gi Prime Minister amasung Home Minister gi machindagi karigumba wafam amata taba phangdaba asi Manipur asi India gi saruk ama natrabara haina CLP gi leader amasu oiriba MLA Kemega Chandrana phondokre hauki batang taret ke ayu anganba pung ama khar helakpada Moirang Police Station gi manung chana laiba Tronglaubi awang laikai da kari Kukila laubas tingna bom kapsinuna pikliba machimanau ani hatkiba apokpa mama tam thina sohan kiba amadi thodok adugi matung tarakpada miyamgi mob amada CRPF na nongmaina kapida miui hum laikidaba thodok aduga mari lenana ngasi MLA Kemega Chandrana luchingduna India block ki maru oiba luchingba sing amasung Congress ki MLA single lenana thodok thokiba mafam aduda chatuna hakthina yengsingkhre Lunena angamba selgi mateng pangkhre khungchat aduga mari lenana MLA Kemega Chandrana thodok aduga mari lenana semkiba JAC gi miyu shingasu unaduna wafam kaya khananaina ki tongda MLA Mega Chandrana pami shingda phondokibada micham da bom nongmai kapsinduna mi hapigi thawong shing khudakta lephangadabani pigliba angang ani leikhidaba amasung CRPF na kapada miyoi ahum leikhidaba asigi justice phangangadabani haiki lupa crore 13 lomgi WY tablet fare Narcotics traffickers singi mathakta chauna chathakiba operation amada Assam Rifles amasung Directorate of Revenue Intelligence DIR ga khusabnaduna intelligence na pirakwa report ta yumpham oiraga tha asigi taramathoida Tripura gi Teluyamura Khohai district ta chathakiba anti-narcotic operation singda mioi ama phabangam kibuga lonena mangondagi lupa crore 13 lomgi wall is yours haine khangnaba WY tablet sing phagatpangam khre Official source ki matung ina Assam Rifles amasung DIR apunba team asina hariba district asida Mahindra pickup registration number TR01AI 1678 asi khamdun check toba matamda lupa crore 13 lom oigadaba WY tablet lak anirom phagatpangam kibani aduga security ki team apunba team asina hariba gari asibu thorokiba Raju Deb Chahini Fumari Jalinpur West Tripura da leba mihoi asi phabangam ki phagalaba WY tablet singari amasung mihoi asida Directorate of Revenue Intelligence ta nasinduna makhataba investigation hokre hari MLA K Ranjina Lomi Singdamak JCB Machin amadi mathau taba sing piraktuna labukta ising fanghana ba kenel semlakpagidamak thagatpa phongdorakli Lau singo bana mapong oiba singpham ama oijariba sugunu kendrigi manungda laiba wango Hira makha local gi hector chani henbagi lomi singna chahi khudingi yamna wana utaba lopam sing lokhong matik chadabana lo pankhruba matungda phau sing ising thumjinduna matam sangna awaba thingnarkiba adu sugunu yasigi MLA K Ranjina lomi singi damak JCB Machina madi mathau taba sing piraktuna semjingkhre hari Wangu hira makha local loro committee na achoba thodang loduna lomi miyam ga punna hira makha lairam maril canal semjin ba aduda sara sam iboto mana phongdokibada hira makha local gi chaurakna lopari chani henbagi yamna maru oiba kilometer 3 rom sangba lairam maril canal asi MLA K Ranjina JCB Machina madi atai darkar oiba mathau taba khudimak sing lorup committee da bibiraktuna sembirapagi damakta Local asida low ujari balomi shingna apenba amadi thagatpa phongdor kibaga lunana wangu sandangkhong da leiba sandangkhong RLI center na Manipur river dagi ising chingkatuna wangu sabam local amadi hiram makha local gi lopari chama henbada ising pirakpa matamda yamna maru oriba mayai canal gi chaurakna kilometer amarom sangba sandangkhong upper primary school dagi pungjong makhong taba mayai canal asi Pattabana kumgi nung churaktaba matamda lokhong asida water pump na yamna arap mafam tana ising purukna bahonabada ising yawangamdana awaba kaya haukiba chahi kaya dagi mayokna duna lerakliba ase MLA na lomi miyam gi khanbiduna kapa oina matik chana sembinaba lomi shingna MLA gi pukning chingsingki iboto man makhatana aroiba oina hai sugunu SG MLA asina lairiba miyamgi damakta lomi singi damakta yaifa thorang sing amadi hiram kudimakta AC asida paikhalak liba development gi thabak thoram sing paikhat pirakpa asida lomi miyam nasu MLA gi mathakta angam mateng pangjangni haiba wafam su phondorakli arubada maruba pau amuka na pizari CM Camp Channel Luchingba team amana Imphal gi pauna kai thel amadi BRT Kendrejit airport ta nongna semga sagaliba sing khakhinani Thingkhre MLA K Ranjina Lomi Singidamak JCB Machina madi mathau taba sing piraktuna labukta ising phunghana ba kenel semna pugidamak ta thagat phungdorakli
ꯀ꯭ꯋꯥꯛꯇꯥꯗ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀ꯭ꯋꯥꯛꯇꯥ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫